Kanglun chumba Mikhal ama ohenabagi pandamda Manipur Youth League Mayol na chatharakhiba aikhoigi anoba langun ki vote haina mingthonba mass awareness campaign ngasi loinkhre Mayol na Khongjang Asi manglan ama Mayol gi Khongjang Asi manglan ama natte Tungi Asaanba Mityeng Amaga loinana tunglamchat ki Lambi Yatpa Khongjangni haina Professor Chinglen Maisnam na shingthakhre Manipuri University ki campus ta leiba traffic island da ngasi pangthokhiba campaign loishinbagi thoram aduga mari leinana Manipuri University ki Department of Southeast Asian Studies ki Head of Department Professor Chinglen Maisnam na hai Kunaida ahongba purakpa haibasi matamna purakadaba natte ahongba purakpada miyamgi ihau changi Kunai asida ahongba purakpada Mikhal haibasi yamna maru oi Lok Sabha gi Mikhal ase ngasidi aikhoigi mangda taduna leire Tanja Asi yamna maru oiba amane ngasi Mayolna changsiliba Khongjang Asi Manipur gi puwari da ahanba amane Khongjang Asi ngasi de miyam gi Khongjang oire Kanglun chumba Mikhal ama purakna ba hotnabada aikoi gi mangda taduna leiriba singnaba sing namkhaiduna lakadawriba Mikhal Asi ingna chikna amade Kanglun chumba ama oinaba punna hotnamina se haina mahakna makhata khi Miyamna tamna kogi mateng pangdana support to hengaleba koi punamnasu magi tungda leptana haijatare masida sogatjariba kogi mayolgi masigi magi khongjang cha masi miyamgi khongjang oraktana election haibasi da akoina thengnariba khwagi chawba magi threat mari haibidi hanbada muscle power ani subada money power ahum subada misinformation aduga aroibada akogi code of conduct haitare akogi election gi magi model code of conduct violation hairiba akogi khwagi chawraba magi challenges aduga threat mari sa masi akogi manipur rasu leitaba nate aduna masi akoi thengnaba aisi yam mathok tai aduna hairiba election commission su magi lakhoiba mantra mari sa masi chap chana akogi manipur da masi thengnaba ga loinana free and fair oiba money power muscle power misinformation aduga election code of conduct ki masi violation tawdaba yamna England chikna pangthokpa adu makhalgi namna free and fair oiba election ama ONC haibase ithamjagi Mamang thagi kun mari rigi chatharakhiba mass awareness campaign adu loishinbagi thoramga mari lengana Mayolgi President Assam Prince na hai Numit kun mathoi changsil lakpa campaign asida lamdamasigi tongan ba mafam nifutareta mifam pangthokhi campaign asi lamdamasigi tongan ba section da leiriba miyamna sogalakhi loinana kanglun chumna mikhal pangthokna ba miyamga loinana warep nakhi Kunai asida nariba laina ase khudakta phaba haibasidi oithoktaba maramna asigumba campaign ase makhatana changsinba mathoktai Kunai asida leiriba asoiba sing ase nomadi soidana mangkhigani haibase aikhoina chetna thajai Mayolna changsil lakhliba Khongthang asina kanglun chumba Mikhal ama purakpada achauba inot ama piragani haibage thajaba chawna lei hainasu mahakna makhatakhi Hokiba Mars ki tang Kungamari dagi leptan chatharak padunglaba aikhoiga no balangoni bot haidon mithonjaba campaign asi ngasi numit kungamathuni chapchana phajaba aduga aroi boinasu aroi ba haibadi aikhoi changsaliba campaign asi tam protective campaign ama changsan jagadam ne duna ahan makhong somba hojabagi ahan ba tangkaki aroi ba numit to ngasi oijare akhoigi adunglaba lu tongna paktun leraba phattaba kanglon sing phattaba chatnabi sing mapungwaina lenga loi sing khandabagi afaba lenga am laknabagi mikhal asida kun chatharamba singasa nomdi soidana afaba maikelomda purakani habji thajai maramdon lepalaitana adumak changsan jakani loinana aikhoina thajai madudi akhoina changsaliba ahan khongthang ase adumak akhoi laiba miyamdasu adumak wakal loksing oiraga wakal sing yawrakanda makhoina su waripnaba leibanina adumak bungfana bota se lobna chingmasi torok loina khanjai tawbatabu makhatana dumak changtharaga miyamnasu makeup thokpiraga aikhoi afaba mikhal kanglona mapur da hotnamina safety thamjage Ngasigi thoram aduda Mayolgi President Assam Prince Manipur University ki Department of Southeast Asian Studies ki Head of Department Professor Chinglen Maisnam amadi retired IS officer RK Nimaina maru oiba wangang loi oina sarukya ki